ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯈꯜꯂꯝꯕꯤ ꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯅꯨꯔꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯟꯕꯤ ꯃꯄꯥ ꯃꯃꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯁꯤꯈꯤꯕ ꯅꯠꯇꯦ꯫ ꯆꯟꯕꯤꯒꯤ ꯃꯄꯥꯅ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯃꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯆꯟꯕꯤꯗꯤ ꯃꯄꯥ ꯄꯣꯛꯄ ꯃꯃꯥꯒ ꯂꯩꯍꯧꯏ꯫ ꯆꯟꯕꯤ ꯃꯍꯥꯛꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯛꯇꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯧ ꯍꯦꯛ ꯑꯣꯏꯕꯗꯒꯤ ꯆꯟꯕꯤꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯅ ꯈꯟꯖꯕ ꯅꯤꯡꯖꯕ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯣꯏꯅ ꯊꯨꯡꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 3ꯃꯨꯛ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕ ꯃꯇꯨꯡ ꯆꯟꯕꯤꯒꯤ ꯄꯨꯛꯆꯦꯜ ꯑꯃꯗꯤ ꯂꯝꯆꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈꯤ꯫ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯃꯕꯣꯛ ꯐꯥꯎꯕ ꯀꯥꯎꯈꯤ꯫ ꯃꯕꯣꯛꯅ ꯃꯌꯨꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯎ ꯍꯥꯏꯕ ꯐꯥꯎꯕ ꯆꯠꯈꯤꯗꯦ꯫ ꯂꯥꯏꯔꯕ ꯌꯨꯝꯗ ꯆꯠꯅꯤꯡꯗꯦ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯀꯩꯀꯧ ꯀꯧꯔꯛꯑꯗꯕꯅꯦ꯫ ꯀꯔꯤꯅꯕꯨ ꯁꯥꯔꯛꯄ ꯑꯍꯟꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯀꯣꯛ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯗꯦꯕ꯫ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯀꯩꯝ ꯇꯧꯔꯒꯦ? ꯏꯕꯦꯝꯃ ꯏꯃꯥꯁꯦ ꯏꯁꯥꯁꯦ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯇꯅ ꯂꯩꯕꯁꯤꯗ ꯌꯥꯝꯅ ꯑꯣꯂꯥꯡ ꯑꯣꯝꯆꯥꯛꯅꯔꯦ꯫ ꯑꯩꯕꯨ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛꯇ ꯄꯨꯊꯣꯛꯄꯤꯌꯨꯕ ꯅꯪꯕꯣ꯫ ꯍꯣ ꯉꯝꯖꯗ꯭ꯔꯦ꯫ ꯑꯅꯥꯕ ꯅꯪꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ? ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ? ꯑꯃꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯑꯩꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯎꯕꯤꯔꯒꯦ ꯏꯃꯥꯅ? ꯌꯥꯔꯦ ꯅꯪ ꯋꯥꯔꯗꯤ ꯄꯣꯊꯥꯖꯔꯣ꯫ ꯏꯃꯥꯁꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯃꯦꯝꯆꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯌꯧꯔꯛꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯃꯈꯣꯏꯅ ꯌꯨꯝꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯩ ꯁꯤꯕꯅ ꯍꯥꯟꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯏ꯫ ꯃꯆꯥ ꯑꯅꯤꯃꯛ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯏꯕꯣꯍꯜꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯅꯤ ꯆꯟꯕꯤ꯫ ꯆꯟꯕꯤꯁꯨ ꯃꯅꯦꯝꯗ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯂꯝꯂꯒ ꯂꯩꯀꯥꯏꯗ ꯃꯥꯒ ꯋꯥꯈꯜ ꯃꯥꯟꯅꯕꯤ ꯈꯔꯒ ꯄꯨꯟꯕ, ꯂꯩꯀꯥꯏꯗ ꯀꯔꯤ ꯊꯣꯛꯂꯤ, ꯀꯅꯥ ꯀꯩꯗꯧꯔꯤꯕ ꯍꯥꯏꯕꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤ꯫ ꯆꯟꯕꯤꯅ ꯏꯕꯦꯝꯃ ꯃꯤꯒꯤ ꯋꯥꯒ ꯑꯝꯇ ꯇꯣꯛꯈꯤꯁꯤ꯫ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯁꯦ ꯑꯁ ꯀꯩ ꯍꯥꯏꯅꯤ, ꯕꯤꯅꯥ ꯅꯣꯏꯗꯤ ꯅꯅꯦꯝꯗ ꯂꯩꯇꯕꯅꯤꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯝꯅꯤ꯫ ꯑꯁ ꯑꯩꯈꯣꯏꯗꯤꯅꯦ ꯍꯠꯅꯤꯡꯕ ꯑꯃ ꯌꯥꯎꯏ꯫ ꯀꯩꯅꯣꯝ ꯇꯧꯕꯒ ꯃꯧ ꯑꯩꯗꯤꯅꯦ ꯃꯥꯅꯕꯨ ꯍꯦꯛ ꯀꯧꯔꯛꯂꯕ ꯁꯥꯎꯅꯤꯡꯕꯅ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗꯦ꯫ ꯕꯤꯅꯥꯅ ꯑꯁ ꯆꯟꯕꯤ ꯀꯅꯥꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ, ꯏꯅꯦꯝꯄꯣꯛ ꯂꯩꯇ꯭ꯔꯁꯨ ꯏꯀꯨꯕꯣꯛ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯔꯩ ꯌꯥꯝ ꯀꯜꯂꯤ ꯏꯕꯦꯝꯃ꯫ ꯁꯤ ꯇꯧꯋꯦꯒ ꯇꯧꯗꯦꯒ ꯆꯥꯕ ꯐꯥꯎꯕ ꯍꯦꯛ ꯄꯥꯅꯩ꯫ ꯀꯔꯤꯅꯣ ꯑꯝꯇꯩꯕ ꯏꯁ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦ ꯏꯕꯦꯝꯃ ꯈꯣꯏ꯫ ꯇꯣꯝꯕꯤꯅ ꯍꯣ ꯏꯕꯦꯝꯃ ꯁꯥ ꯑꯗꯨꯒ ꯉꯥꯏꯈꯣ ꯑꯝꯇ, ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯑꯩꯒꯤ ꯊꯕꯛ ꯑꯃ꯫ ꯕꯤꯅꯥꯅ ꯀꯔꯤ ꯊꯕꯛ? ꯀꯩꯊꯦꯜꯗ ꯀꯔꯤ ꯑꯅꯧꯕ ꯑꯃꯨꯛ ꯂꯩꯒꯦ ꯍꯥꯏꯅꯣ? ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯗꯥꯏꯅꯦ ꯅꯪꯕꯣ? ꯑꯁ ꯀꯔꯤꯅꯣ, ꯌꯨꯝꯒꯤ ꯅꯨꯄꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯩꯊꯦꯜꯗꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯆꯟꯕꯤꯅ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗ, ꯑꯗꯣ ꯅꯪꯅ ꯁꯤꯔꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯄꯨꯔꯛꯄ ꯁꯦꯜ ꯈꯔꯗꯨꯅꯕꯨ ꯁꯥꯕ ꯀꯣꯟꯅꯕ꯭ꯔꯣ? ꯀꯃꯥꯏꯅ ꯁꯥꯔꯤꯅꯣꯃꯤ? ꯑꯩꯈꯣꯏꯒꯤꯗꯤ ꯑꯝꯇ ꯀꯣꯟꯅꯗꯦ꯫ ꯑꯩꯈꯣꯏꯗ ꯈꯔ ꯇꯥꯛꯎꯗꯅ ꯅꯪꯕꯣ꯫ ꯏꯁ ꯅꯣꯏꯕꯨ ꯁꯤꯒꯤ ꯃꯔꯝ ꯈꯪꯅꯤꯡꯕ꯭ꯔꯣ? ꯈꯪꯅꯤꯡꯉꯦ꯫ ꯅꯪꯗꯧꯅ ꯑꯩꯈꯣꯏꯁꯨ ꯁꯅꯥ ꯂꯤꯛ ꯈꯨꯗꯣꯞ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯁꯤꯅꯤꯡꯉꯤꯅꯤ ꯏꯁꯥꯁꯦ꯫ ꯍꯣ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯑꯩꯒ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯨꯟꯅ ꯆꯠꯂꯨꯁꯦ ꯍꯥꯏꯕ, ꯑꯗꯨꯒ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯈꯪꯉꯅꯤ꯫ ꯀꯩꯊꯦꯜꯗꯅꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯐꯝ ꯑꯃꯗ ꯈꯔ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ 2 ꯐꯝꯗꯨꯅ ꯕꯣꯔꯥ ꯆꯥꯔꯝꯃꯤ꯫ ꯈꯝꯕꯅ ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯪꯒꯤ ꯃꯤꯁꯦ ꯂꯥꯛꯇꯦꯗ, ꯀꯌꯥꯝ ꯀꯨꯏꯗꯦꯖꯥꯠꯅꯣ ꯉꯥꯏꯕꯗ ꯋꯥꯔꯦꯗ꯫ ꯈꯣꯏꯗꯣꯝꯅ ꯂꯥꯛꯑꯅꯤ ꯏꯇꯥꯎ, ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯇꯝ ꯌꯥꯝꯅ ꯁꯣꯏꯅꯕ ꯃꯤꯗꯤ ꯅꯠꯇꯦ, ꯁꯣꯏꯗꯅ ꯌꯧꯔꯛꯑꯅꯤ꯫ ꯉꯥꯏ ꯉꯝꯗꯕꯗ ꯇꯧꯔꯅꯨ ꯅꯪꯒꯤ꯫ ꯂꯥꯛꯑꯦ ꯏꯇꯥꯎ ꯇꯨ, ꯑꯁꯤꯗ ꯅꯨꯄꯤ 3 ꯂꯥꯛꯏꯁꯦ, ꯑꯁꯤꯗ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯐꯅꯦꯛ ꯃꯆꯨ ꯁꯦꯠꯂꯤꯁꯦ, ꯃꯁꯤꯅꯦꯃꯤ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯕꯗꯣ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ 3ꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯕꯣꯔꯥ ꯆꯥꯐꯝꯗꯨꯗ ꯐꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯍꯩꯃꯥ ꯇꯥ ꯈꯣꯏꯗꯣꯝ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫
ꯑꯣ ꯌꯥꯔꯦ ꯏꯕꯦꯝ ꯕꯣꯔꯥꯒ ꯐꯅ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯅꯤ ꯆꯥꯔꯤꯁꯦ ꯑꯁꯤꯒꯤ ꯕꯣꯔꯥ ꯌꯣꯟꯕꯤ ꯏꯅꯦꯁꯦ ꯑꯁꯤꯅ ꯕꯣꯔꯥ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯛꯂꯗ꯭ꯔꯥ ꯈꯜꯂꯤꯕꯅꯦ ꯑꯩꯗꯤ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯇꯥ ꯈꯣꯏꯗꯨꯝ ꯁꯤꯃꯥꯕ ꯍꯦꯛꯇ ꯌꯥꯗ ꯇꯧꯔꯤꯅꯤꯃꯤ ꯇꯣꯝꯕꯤꯅ ꯆꯟꯕꯤ ꯑꯃꯗꯤ ꯕꯤꯅꯥꯕꯨ ꯈꯣꯏꯗꯨꯝꯒ ꯈꯝꯕꯒꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛ ꯈꯦꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯏꯗꯨꯝꯅ ꯇꯣꯝꯕꯤ ꯁꯤ ꯅꯪꯅ ꯍꯥꯏꯕ ꯅꯪꯒꯤ ꯂꯤꯛꯇꯣ ꯁꯤꯗ ꯂꯩꯔꯤꯁꯤ ꯄꯥꯝꯖꯔꯕ ꯌꯦꯡ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕꯗꯤ ꯅꯠꯇꯦꯀꯣ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯁꯤꯗꯤ ꯑꯁ ꯌꯥꯝꯅ ꯄꯥꯝꯃꯤ ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯁꯤꯃ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯍꯦꯛꯇ ꯈꯪꯕꯤꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯂꯥꯛꯑꯣ ꯃꯐꯝꯁꯤꯗ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯍꯌꯦꯡ ꯅꯪꯅ ꯂꯥꯛꯄꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯆꯟꯕꯤꯁꯤ ꯄꯨꯔꯛꯎꯀꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯕ ꯆꯟꯕꯤꯅ ꯍꯩꯃꯥ ꯇꯥ ꯈꯝꯕꯁꯤꯃ ꯍꯣ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒ ꯄꯨꯟꯅ ꯈꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯟꯕꯤꯅ ꯇꯣꯝꯕꯤ ꯅꯪꯅ ꯉꯔꯥꯡ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯦ ꯏꯕꯦꯝꯃ ꯃꯇꯝꯒꯤ ꯏꯔꯥꯡꯁꯤꯁꯨ ꯈꯔ ꯌꯥꯎꯗꯧꯅꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤꯅ ꯑꯩꯈꯣꯏꯕꯨ ꯆꯥꯛꯈꯨꯝꯗ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯏꯆꯥꯁꯤꯡꯗꯨꯒ ꯁꯤꯁꯨꯅꯦ ꯄꯨꯟꯁꯤꯔꯣꯟꯅꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯍꯥꯏꯁꯦ ꯈꯔꯁꯨ ꯌꯥꯎꯗꯧꯅꯤ ꯏꯕꯦꯝꯃ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯁꯦ ꯀꯔꯝꯅ ꯊꯨꯡꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯄꯨꯔꯛꯄ ꯍꯩꯀꯨ ꯃꯅꯥꯅ ꯌꯣꯝꯕ ꯁꯦꯜꯁꯦ ꯄꯦꯟꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ ꯁꯤꯅ ꯈꯔꯁꯨ ꯈꯦꯠ ꯇꯧꯕꯅꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯣꯏꯗꯒꯤ ꯑꯁ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯈꯪꯂꯛꯑꯗꯤ ꯑꯁ ꯃꯗꯨ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯐꯅ ꯍꯥꯏ ꯁꯥꯕꯅꯤ ꯀꯤꯗꯤ ꯀꯤꯀꯣ ꯑꯩ ꯑꯍꯣꯏꯅꯤ ꯇꯣꯝꯕꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯒꯨꯝꯁꯤꯗ ꯍꯌꯦꯡ ꯇꯨꯡꯗꯅꯦ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯜꯂꯤ ꯕꯤꯅꯥꯅ ꯍꯥꯏꯔꯛꯄꯅꯤ ꯍꯩ ꯕꯤꯅꯥ ꯍꯥꯏꯕꯤ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯗꯕꯤ ꯅꯪ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯋꯥꯖꯕ ꯇꯥꯕꯅꯤꯅ ꯄꯨꯟꯁꯤꯗꯣ ꯈꯔꯁꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯅꯕ ꯍꯣꯠꯅꯧ ꯈꯪꯗꯦ ꯑꯩ ꯑꯗꯨꯝꯕ ꯊꯕꯛꯇꯨꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ ꯍꯣ ꯅꯪ ꯄꯥꯝꯗ꯭ꯔꯒ ꯇꯣꯛꯑ ꯂꯩꯍꯧꯔꯣ ꯂꯥꯛꯑꯣ ꯆꯟꯕꯤ ꯃꯁꯤꯒꯤ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯗꯕꯤ ꯈꯨꯅꯨꯡ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅꯕꯅꯤ ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯁꯤ ꯃꯤ ꯂꯥꯛꯑꯝꯃꯅꯤ ꯆꯟꯕꯤ ꯃꯥꯗꯤ ꯏꯀꯥꯛ ꯇꯧꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯈꯤ ꯇꯣꯝꯕꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯗꯨꯒꯨꯝꯅ ꯇꯧꯈꯤ ꯇꯣꯝꯕꯤꯅ ꯁꯤꯟꯗꯨꯅ ꯆꯟꯕꯤꯒ ꯈꯝꯕꯒ ꯈꯪꯅꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈꯤ ꯃꯌꯨꯝꯗꯅ ꯀꯝꯗꯧꯔꯤ ꯆꯟꯕꯤ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯍꯣꯡꯂꯛꯏꯕ ꯃꯇꯧ ꯑꯁꯤꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝ ꯃꯦꯝꯆꯥꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯏꯃꯥ ꯁꯦ ꯆꯥꯛꯁꯤ ꯆꯥꯔꯣ ꯑꯩ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯃꯔꯣꯏ ꯏꯁꯤꯡꯅꯁꯦ ꯁꯤꯗ ꯊꯅꯝꯃꯒꯦ ꯉꯁꯤꯗꯤꯅꯦ ꯇꯣꯝꯕꯤ ꯈꯣꯏꯗ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯖꯤ ꯈꯔ ꯂꯦꯝꯕꯁꯦ ꯆꯥꯍꯧꯔꯣ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯑꯒ ꯑꯁꯥꯕꯗꯣ ꯊꯣꯡꯕꯤꯔꯒꯦ ꯅꯪꯕꯨ ꯆꯠꯈ꯭ꯔꯅꯨꯅꯦ ꯏꯃꯥꯁꯦ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯠꯇ ꯀꯧꯔꯨꯒꯦꯔꯣ ꯅꯪꯕꯣ ꯆꯥꯛꯁꯤꯁꯨ ꯆꯥꯅꯤꯡꯗꯦ ꯆꯝꯐꯨꯠꯂ ꯀꯔꯤꯅꯣ ꯑꯃ ꯐꯨꯠꯂꯝꯒꯦꯔꯣ ꯅꯪꯕꯣ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯕꯨ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯔꯛꯄ ꯃꯤꯅꯥꯏꯔꯕ ꯍꯌꯦꯡ ꯅꯆꯥ ꯅꯨꯄꯥꯁꯤꯡꯗꯣ ꯂꯥꯛꯂꯒꯅꯦ ꯁꯦꯕꯥ ꯇꯧꯍꯜꯂꯣ ꯑꯗꯣ ꯃꯥꯏꯕ ꯀꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯍꯥꯏꯔꯝꯃꯒꯦ ꯑꯗꯨꯒ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦꯒ ꯆꯥꯅꯤꯡꯗꯦꯒ ꯌꯥꯝ ꯇꯧꯒꯅꯨꯀꯣ ꯁꯤꯗꯅꯕ ꯈꯔ ꯆꯥꯕ ꯐꯪꯉꯤꯗꯣ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤꯅ ꯈꯜꯂꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯕ ꯆꯥꯛꯇ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯄꯤꯖꯒꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯑꯩ ꯆꯠꯂꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯁꯨꯝꯅ ꯇꯧꯗꯕꯅꯤꯀꯣ ꯃꯥꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯑꯋꯥꯕꯗ ꯅꯃ ꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯦ ꯈꯜꯂꯗꯨꯅ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯨꯕꯒꯤ ꯃꯍꯩꯔꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯏ ꯁꯣꯔꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯅꯅꯥꯏꯗꯤ ꯋꯥꯔꯦꯗꯀꯣ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯗꯣꯏꯅꯣ ꯏꯆꯥ ꯑꯅꯤꯒꯤ ꯃꯁꯛꯇꯣ ꯑꯣꯟꯊꯣꯛꯅ ꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯨ ꯃꯈꯣꯏ ꯑꯅꯤꯗꯪ ꯎꯔꯕꯗꯤ ꯑꯩꯁꯦ ꯁꯤꯔꯕꯁꯨ ꯌꯥꯔꯕꯅꯤ ꯂꯝꯄꯥꯛ ꯃꯁꯤꯗꯅꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯃꯒꯨꯝ ꯆꯟꯕꯤ ꯑꯃꯗꯤ ꯈꯝꯕ ꯎꯅꯔꯤ ꯆꯟꯕꯤ ꯅꯪꯕꯨ ꯃꯐꯝꯗꯨꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯤꯁꯤꯗꯅ ꯑꯁ ꯀꯅꯥꯅ ꯅꯨꯡꯉꯥꯏꯕꯅꯣꯗ ꯇꯥ ꯈꯝꯕ ꯃꯃꯥ ꯑꯁꯣꯟꯕꯤꯗꯣ ꯑꯩꯅ ꯁꯦꯕꯥ ꯇꯧꯍꯟꯗꯅ ꯊꯝꯃꯤꯅꯤ ꯑꯩꯅ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯊꯣꯛꯄꯗ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯗ ꯏꯅꯦꯝꯄꯣꯛꯅꯤꯅꯅꯦ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯗꯦꯗꯣ ꯑꯣꯟꯊꯣꯛꯅ ꯀꯤꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯗ ꯇꯥ ꯈꯝꯕ ꯑꯗꯨꯗꯤ ꯅꯪ ꯀꯃꯥꯏꯅ ꯑꯩꯒ ꯎꯅꯕ ꯊꯣꯛꯂꯛꯏꯕ ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯉꯥꯏꯍꯥꯛꯇꯤ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤꯅꯦ ꯑꯁꯤ ꯄꯨꯝꯕꯅꯦ ꯇꯥ ꯈꯝꯕ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯏꯅꯦꯝꯒꯤ ꯈꯣꯟꯊꯤ ꯆꯥꯕ ꯃꯈꯩ ꯂꯥꯛꯏꯁꯦ ꯑꯗꯣ
ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯟꯒ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯃ ꯁꯥꯕꯤꯌꯣꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯑꯗꯨꯗ ꯑꯩ ꯂꯩꯒꯦꯕ ꯉꯝꯃꯣꯏꯗ꯭ꯔꯕ ꯅꯪꯕꯣ ꯇꯥꯈꯝꯕ ꯁꯥꯕ ꯇꯥꯔꯦꯗꯅ ꯅꯪꯅꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯏꯪꯒꯣꯜꯁꯨ ꯂꯩꯊꯣꯛꯀꯅꯤ ꯌꯨꯝꯁꯨ ꯐꯖꯕ ꯑꯃ ꯁꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯑꯁ ꯇꯥꯈꯝꯕꯁꯤꯃ ꯑꯩꯅ ꯍꯔꯥꯎꯒꯗꯕ ꯋꯥꯒ ꯌꯥꯝ ꯍꯥꯏꯌꯦꯃꯤ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦꯅꯦ ꯌꯥꯔꯦ ꯈꯪꯗ꯭ꯔꯗꯤ ꯐꯔꯦ ꯐꯔꯦ ꯌꯥꯔꯗꯤ ꯑꯩꯅ ꯁꯤꯗ ꯄꯨꯔꯛꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯇꯨ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯣ ꯁꯦ ꯌꯦꯡꯉꯣꯕ ꯆꯟꯕꯤ ꯑꯌꯥ ꯐꯖꯩꯌꯦ ꯌꯥꯝ ꯐꯖꯩ ꯃꯤꯇꯥ ꯈꯝꯕ ꯅꯪꯕꯣ ꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤꯅꯤ ꯈꯟꯅ ꯁꯥꯔꯛꯏꯔꯣ ꯅꯪꯒꯤꯅꯦꯅ ꯁꯥꯔꯛꯇ꯭ꯔꯗꯤ ꯀꯅꯥꯒꯤꯅꯦꯅ ꯁꯥꯔꯛꯇꯣꯏꯅꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯟꯅ ꯁꯥꯔꯒ ꯂꯩꯔꯝꯕꯅꯤ ꯀꯣꯟꯁꯪꯗ ꯑꯗꯨꯗ ꯅꯪꯒꯤ ꯐꯖꯕꯤ ꯉꯛꯁꯝꯁꯤꯗ ꯄꯛꯆꯔꯅꯤ ꯈꯟꯗꯅ ꯍꯦꯛꯇ ꯃꯃꯜꯒ ꯉꯥꯡꯅꯗꯕꯤꯗ ꯂꯩꯔꯒ ꯍꯦꯛꯇ ꯄꯨꯔꯛꯑꯕꯅꯦꯃꯤ ꯄꯥꯝꯃꯣꯕ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯈꯝꯕ ꯅꯪꯅ ꯅꯨꯡꯁꯤꯇꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯒ ꯇꯣꯏꯅ ꯎꯅꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯑꯩꯕꯨꯁꯨ ꯉꯥꯎꯍꯟꯕꯤꯔꯒ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯆꯥꯛꯍꯜꯂꯤ ꯅꯪꯁꯦ ꯃꯤ ꯌꯥꯝ ꯑꯣꯠꯂꯦ ꯑꯗꯣ ꯑꯁꯦꯡꯕꯅꯤ ꯆꯟꯕꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯁꯦ ꯄꯥꯈꯪ ꯑꯣꯏꯉꯩ ꯊꯦꯡꯅꯍꯧꯗ꯭ꯔꯤꯁꯤꯕꯣ ꯃꯁꯤ ꯈꯟꯕꯗ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯉꯁꯤ ꯑꯗꯨꯝ ꯅꯪꯕꯨ ꯎꯗꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯅꯤꯡꯉꯤ ꯑꯗꯣ ꯑꯩꯁꯨ ꯇꯥꯈꯝꯕꯁꯦ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯇꯥꯈꯝꯕꯒꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯑꯩꯒꯤꯁꯨ ꯂꯩꯔꯤ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯗꯤ ꯅꯨꯄꯤꯁꯨ ꯇꯥꯟꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯅꯪꯒꯤ ꯅꯆꯥꯗꯨꯁꯨ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯈꯤ ꯑꯩꯒꯤ ꯏꯆꯥꯁꯨ ꯅꯪꯅ ꯅꯆꯥ ꯁꯛꯅ ꯌꯣꯛꯄꯤꯌꯣ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯊꯥꯗꯣꯛꯂꯝꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯔꯣ ꯆꯟꯕꯤ ꯑꯩꯗꯤ ꯅꯪ ꯅꯨꯡꯇꯤꯒꯤ ꯎꯅꯤꯡꯉꯤ ꯅꯪ ꯎꯗꯕ ꯅꯨꯃꯤꯠꯇ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤꯕ ꯃꯈꯨꯠꯀ ꯄꯥꯏꯅꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯕꯣꯇꯣꯟꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯧ ꯅꯠꯇꯦ ꯈꯟꯅ ꯃꯍꯥꯛꯇꯤ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯩ ꯑꯝꯇꯗꯤ ꯍꯥꯏꯔꯝꯗꯦ ꯆꯟꯕꯤꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯃꯥꯏꯕ ꯑꯃꯅ ꯃꯥꯡꯒꯣꯜꯗ ꯑꯅꯥꯕ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯑꯁ ꯑꯩꯗꯤ ꯃꯥꯏꯕ ꯀꯧꯕꯒ ꯀꯥꯎꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯣ ꯃꯈꯣꯏ ꯇꯥꯗ ꯍꯜꯂꯛꯂꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯍꯥꯏꯗꯅ ꯋꯥ ꯊꯣꯛꯀꯅꯤꯀꯣ ꯉꯁꯤ ꯍꯦꯔꯥ ꯉꯝꯅꯕ ꯈꯨꯝꯕ ꯍꯥꯏꯗꯃꯤꯗ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏꯕꯣꯍꯟꯕꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯕꯗ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯀꯦ ꯀꯅꯥꯅ ꯀꯧꯔꯤꯕ ꯑꯃꯥꯏꯕꯅꯣ ꯈꯨꯔꯥꯁꯤꯕꯣ ꯏꯕꯣꯇꯣꯟꯗꯣ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯌꯧꯔꯛꯄ ꯃꯥꯅ ꯀꯧꯔꯨꯔꯤꯕꯅꯤ ꯄꯨꯈ꯭ꯔꯤꯗ ꯆꯥꯏꯊꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯃꯧ ꯅꯪꯕꯨ ꯑꯉꯥꯡꯒꯤ ꯆꯥꯛ ꯈꯔꯗꯪ ꯊꯣꯡꯂꯨꯆꯣꯗꯅ ꯑꯁ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯄꯨꯟꯅ ꯊꯣꯡꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯋꯥꯔꯦ ꯈꯨꯔꯥ ꯂꯤꯕꯤꯍꯧꯈꯣ ꯐꯅꯤ ꯕꯦꯝ ꯆꯟꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯩꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯖꯥꯠꯅꯤꯗꯅ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯅꯤꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤ ꯍꯥꯏꯕ ꯉꯥꯡꯕꯒꯁꯦ ꯇꯥꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯤ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯇꯧꯗꯣꯏꯁꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯂꯨꯈ꯭ꯔꯦ ꯉꯥꯡꯗꯧꯒ ꯃꯇꯥꯡꯁꯤꯗ ꯏꯕꯣꯇꯣꯟꯁꯨ ꯂꯥꯛꯏ ꯏꯕꯣꯇꯣꯟ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯅꯪ ꯈꯨꯔꯥꯁꯨ ꯍꯟꯅꯤꯡꯂꯕꯅꯤ ꯅꯪ ꯀꯥꯔꯛꯄ ꯉꯥꯏꯔꯝꯕꯅꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯉꯁꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯃꯁꯥꯁꯤ ꯌꯥꯝ ꯁꯣꯟꯖꯤꯜꯂꯝꯃꯦ ꯅꯃꯥꯁꯤ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯁꯦꯕꯥ ꯁꯤꯕꯤ ꯐꯔꯕꯗꯤ ꯅꯃꯥꯒꯤ ꯃꯍꯧꯁꯥꯒꯨꯝ ꯃꯁꯥꯁꯦ ꯀꯜꯂꯛꯄꯁꯨ ꯌꯥꯏꯅꯦ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯦꯡꯊꯣꯔꯛꯎꯀꯣ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯄꯤꯒꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕꯅꯤꯅ ꯑꯝꯇ ꯄꯨꯔꯛꯇꯦ ꯍꯣꯏ ꯈꯨꯔꯥ ꯑꯩ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯏꯕꯣꯇꯣꯟ ꯅꯪꯒꯤꯁꯨ ꯅꯨꯄꯤ ꯊꯤꯔꯣ ꯃꯇꯝ ꯍꯦꯟꯈ꯭ꯔꯕꯅꯤꯀꯣ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯨ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯨꯔꯤꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯈꯨꯔꯥ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨ ꯆꯠꯈꯤ ꯏꯕꯣꯇꯣꯟꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯆꯟꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯦꯝꯆꯥꯒꯤ ꯁꯦꯕꯥꯁꯨ ꯇꯧꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯃꯦꯝꯆꯥꯁꯨ ꯅꯥꯕ ꯐꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝ ꯌꯨꯝꯗꯒꯤ ꯇꯣꯏꯅ ꯆꯠꯄꯗꯤ ꯇꯧꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯡꯆꯠ ꯆꯠꯇꯕꯗꯤ ꯅꯠꯇꯦ ꯇꯟꯖꯥ ꯐꯪꯕꯗ ꯍꯦꯛꯇ ꯊꯣꯛꯈꯤ ꯑꯗꯨꯒ ꯈꯝꯕꯒ ꯎꯅꯔꯨꯏ ꯃꯇꯩꯃꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯏꯕꯣꯇꯣꯟ ꯂꯣꯏꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯃꯇꯩꯃꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ
Matam kharasu hauzinki Chanbina. Karam kanda amuk chattoizano masigi angangnena ama taurisina. Yumsida leisilaga ai thabak tharam amata pangthokpa yadreba taurisi. Sida nate mama sisu naba phakreba. Aina di somda khara thuna sikradi pharani da na khali kansida. Ai singa sisi ta khamba to thokno ningkreda. Kamai thokani sidi aide. Matang sana tombi sunga sidi lai. Hai Chanbi leita zalo masibo. Memsa tholaktuna tombi kaidawre. Aikhoi maudi a maningda phi khara suwani ne. Nangna sange hairaga maningda ek sangoko. Hoi ne. Chanbi. Haima tombi nang lairo. Phamula osida. Kai hage nangbo. Tombi mi yenglaga Chanbi manak nakna phamlei. Nangbuta khambana amukta tholokta yadi haira amimi. Si hage la ine ai sunemi nangbo. Ta khamba unaning leiramine. Ado sidang hakta leiramuko. Ai phi se subalore amta phawdo khige. Aduga thousi. Nang lakpase thanam chari bema. Ai su kamai thoni khanmada waramine. Chanbi amadi tombi mayumdudagi phi nana setuna thoki. Memcha yengduna lehawi aduga. Karino ne aikhoigi mausibo. Hanaga iman manadeda. Phiron gasina ahan baseliba. Makena semliba. Karino ne magisibo. Ibotona. Ima. Aikhoigi taimase tahoidaba thabak khara tawri. Aduna sumai tawrumba itaimadi nate. Aikhoi tasawdo yumda halakiroi drakhangde. Itaimagi sajase aidi kibam yaurabane. Tasawno yumda halakringai sida itaimase mangkidra khaline dima. Karino ne nangna haridubo. Nataimana kari ahenba tawragene. Imaga sukoi basi laiminaraga dufoba khangdabra ima. Laikai hanadagi kharakoi. Masi mangaire. Nang lakpadagi satpu satri handakti. Khangde ma. Magi lamsato hongdo ona khara hayo. Natradi swapnarakani ko aidi haijawrishini. Hapta amasung hauki Chanbi khambaga unaraga mayumda halaklami. Maana imung changlakpada ibohal tongduna leirami. Chanbi khara kirapna. Makhoita da hanbiraklabra. Aidi lakni khangdabanina chaksu haphaudre. Ngayaksu tombi hoiromda oitho ure. Ibohal wa amata khumlakte. Tabro haisibo moitada. Tadrabo kaino. Ibohal mamit paini yengduna. Nang kadai chalwe? Aida tombi hoida chalubani. Karamba tombi no? Nang nasaluise? Sidani kaino moitada kaidawrage. Lakbaga isawirang tawbiri sibu karino. Aini yumda leitringai sida. Nang tormi miyamsi kaino. Aini nagi kari walhange? Ha? Kaino nang na haidubo. Nang na chaluriba tombi do kanaro aseng bayo. Aikhoi lekaigi sigi tombi sine. Oh. Nang na tombi hoida chalaga mafam sida tombi na nangbu unaba laibana karike. Borayon phamda phamduna lokmin horiba nupaduna nangi kanano. Aduro nangi tombi do. Chanbi tamina khali. Kaino. Ukhrazala tawrisibo. Kana haizano. As amu puraktana ko. Kana desidi. Ngamnaba hekta khumjilaki. Chanbi ibohanda onsinduna wa khumlei. Karino adudi ipamgi lekai gi ibunga mana lambi da thengna baduda bora sam samina rambane adubu kayam kairage. Kari gi kaidabano. Nang bole sabiro. Ha. Nang nupa na haga yamna irang tobo pamro. Nangi maramda ipumna makhanglamoy haina khamro. Ha. Nang na tawriba thabak singsi mawa amoy bagi lisalo ha. Nawa na pure ba iyima leilay na atopa nupa koiba. Hay mijambi. Nang takhalaga loire hay. Nang khangbra nang hen khadra lamdo khangbra. Asi hairaga ibo halna Chanbi da hana sem saduna leiraba singay bak amana hekta phutharaklammi. Aduguma thoda tawkidra. Hayo. Tawkidra ha. Tawkidra hayo. Hoy ma isire. Moy dada. Ay matungda mo na tawzaroiba se. Poris amukta lepo ay tawzaroiba moy dada. As kaino ay siba tare amta lepo me. Memsa sanglak tuna khatnari bado khamlei. Hai bohal nangbo yare angak se siba tare to one. Ngai khome nangbo. Se ga semna thado use. Handoi ma. Ai gi mangsi lepsalakano. Hai nupe. Nang ni yumsida lei haibadi nangi lamsat simdo. Natraga de ai yumsida nangi lefam leite. Chakrasalo. Yumsida leigano. Nang apam thabak pum tawu yanaba. Nang chakrasalo. Napam zakho. Aduga naning tamna leijaruso. Karino, adudadi haibigano,
ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ ꯑꯩ ꯍꯟꯖꯔꯦꯕ ꯃꯈꯣꯏ ꯇꯥꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯕ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯆꯟꯕꯤꯕꯨ ꯊꯤꯅ ꯐꯨꯈꯤ ꯑꯁꯦꯡꯕꯗꯤ ꯏꯕꯣꯇꯣꯟꯅ ꯃꯌꯥꯝꯕꯗ ꯆꯟꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯍꯥꯏꯗꯣꯛꯄꯅꯤ ꯆꯟꯕꯤꯒꯤ ꯃꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯣꯝꯕꯤ ꯃꯥꯁꯨ ꯆꯟꯕꯤꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯟꯕꯤ ꯍꯪꯕ ꯆꯪꯂꯨꯕ ꯑꯁꯤꯅꯤ ꯑꯁꯤꯗꯒꯤ ꯆꯤꯡꯅꯗꯨꯅ ꯇꯣꯝꯕꯤꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯄꯨꯝꯕ ꯍꯪꯍꯧꯕꯅꯤ ꯑꯁꯤꯗꯒꯤ ꯏꯕꯣꯍꯜꯅ ꯆꯤꯡꯅꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯆꯟꯕꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯣꯍꯜ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯏꯕꯣꯍꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯍꯩ ꯑꯩ ꯀꯥꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯩꯇꯧ ꯉꯝꯕꯤ ꯅꯋꯥ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯅꯪ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏꯁꯤꯕꯣ ꯑꯁ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯥꯛꯑ ꯃꯥꯜꯂꯤꯅꯦ ꯁꯦ ꯍꯧꯒꯠꯂꯣ ꯐꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯣ ꯅꯪꯅ ꯍꯤꯗꯥꯛ ꯊꯛꯄꯒꯩꯗꯤ ꯀꯩꯅꯣ ꯍꯥ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯔꯟꯗ ꯊꯛꯆꯕꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯅꯣꯏꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯨꯕꯤꯒꯗꯕ ꯏꯕꯣꯍꯜ ꯅꯠꯇꯦ ꯈꯪꯉꯕ ꯆꯠꯄꯤꯈ꯭ꯔꯣ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯈꯪꯉꯕ ꯆꯟꯕꯤ ꯏꯕꯣꯍꯜꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯀꯦ ꯇꯧꯔꯝꯃꯤ ꯑꯩꯅ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯀꯅꯨꯗꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯏꯕꯣꯍꯜꯅ ꯆꯟꯕꯤꯗ ꯑꯃꯨꯛꯁꯨ ꯊꯤꯅ ꯐꯨꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗ ꯆꯟꯕꯤ ꯃꯄꯨꯔꯣꯏꯕ ꯀꯤꯕꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯦ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯖꯗꯨꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯆꯟꯕꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯊꯕꯛ ꯑꯗꯨꯗꯤ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯕꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯏꯕꯣꯍꯜꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯋꯥꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯣꯍꯜꯗꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯂꯪꯐꯩꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯟꯕꯤꯗꯤ ꯈꯝꯕꯒ ꯌꯥꯝꯅ ꯎꯅꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯀꯔꯝꯅ ꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯕꯦꯝꯃ ꯅꯪꯅꯦ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦꯔꯥ ꯏꯃꯨꯡꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒꯅꯦ ꯅꯅꯦ ꯀꯦꯊꯗ ꯑꯩꯅ ꯁꯥꯕ ꯐꯅꯦꯛꯁꯦ ꯁꯤꯁꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯂꯨꯆꯣ ꯆꯟꯕꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯈꯟꯅ ꯈꯨꯝꯂꯛꯏ ꯑꯍꯣꯏ ꯏꯃꯥ ꯆꯠꯂꯨꯒꯦ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯃꯇꯥꯡꯁꯤꯗ ꯏꯕꯣꯍꯜꯅ ꯏꯃꯥ ꯊꯕꯛꯇꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯨꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗೋ ꯃꯨꯟꯅ ꯍꯥꯏꯔꯛꯑꯣ ꯐꯔꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯔꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯃꯃꯥꯅ ꯊꯥꯔꯛꯄ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯕꯤꯅ ꯍꯦꯛ ꯕꯣꯔꯥ ꯆꯥꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯈꯝꯕꯗꯨ ꯆꯟꯕꯤꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯈꯔꯒ ꯐꯝꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯆꯟꯕꯤꯁꯨ ꯏꯕꯣꯍꯜ ꯌꯥꯎꯕꯅꯤꯅ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥ ꯊꯋꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯤ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯁꯤ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯃꯥꯕꯨ ꯀꯌꯥꯗ ꯊꯥꯖꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯨꯔ ꯐꯥꯎꯕꯗ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯈꯜꯂꯤꯕ ꯃꯥꯗꯤ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯂꯝꯂꯔꯣꯏ ꯃꯥ ꯋꯥꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯃꯨꯛ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯠꯅꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯀꯥꯟꯗꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥ ꯉꯥꯡꯕ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯒꯨꯝ ꯑꯩꯇꯪꯅ ꯂꯣꯏꯔꯕꯒꯨꯝ ꯍꯥꯏꯕ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯁꯛꯂꯣꯟꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯨꯔꯕꯅꯣ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯃꯈꯩ ꯉꯥꯏꯍꯥꯛꯀꯤ ꯃꯤꯅ ꯄꯤꯕ ꯑꯔꯪ ꯑꯔꯥꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯤꯕꯅꯤꯀꯣ ꯑꯩꯁꯦ ꯑꯩꯃꯨꯛ ꯄꯪꯕꯁꯦ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯅꯠꯇꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯠꯇ ꯃꯤꯠꯅ ꯍꯟꯅ ꯌꯦꯡꯂꯔꯣꯏꯀꯣ ꯑꯩꯁꯦ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯃꯥꯅ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯄꯤꯈ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯊꯤꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯁꯨ ꯃꯤꯅꯝꯕꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯂꯝꯒꯅꯤꯀꯣ ꯑꯁꯨꯝꯅ ꯃꯅꯥꯛ ꯅꯛꯅ ꯆꯠꯂꯤꯕ ꯏꯕꯣꯍꯜꯗ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯈꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯈꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯟꯕꯤ ꯂꯝꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯅꯦꯝꯒꯤ ꯁꯦꯕꯥꯁꯨ ꯅꯤꯡꯊꯤꯅ ꯇꯧꯕꯤꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯕꯤꯅꯥ ꯆꯟꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯩ ꯆꯟꯕꯤ ꯅꯪꯕꯨ ꯂꯩꯇꯕ꯭ꯔꯣ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯇꯩꯃꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯈꯤꯕꯅꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯣ ꯑꯍꯣꯏ ꯏꯕꯨꯡꯉꯣ ꯆꯟꯕꯤ ꯅꯪ ꯅꯁꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯕꯤꯅꯥ
ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯣ? ꯍꯣꯏ ꯕꯦꯝꯃ ꯅꯌꯨꯝꯗꯩ ꯃꯄꯥꯟꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯅꯁꯛ ꯅꯁꯥꯁꯨ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩ ꯁꯨꯝ ꯀꯣꯏꯔꯛꯏꯅꯦ ꯅꯪꯕꯨ ꯌꯥꯗ꯭ꯔꯕꯣ? ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯀꯣꯏꯔꯛꯇꯤ ꯍꯥꯏꯅꯦ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯏꯅꯦꯅ ꯁꯥꯔꯝꯕ ꯀꯣꯟꯁꯦ ꯁꯤꯗ ꯐꯤ ꯑꯣꯏꯅ ꯁꯥꯗꯅ ꯂꯩꯔꯦ ꯑꯗꯨꯒꯤꯅꯦꯃꯤ ꯅꯪꯕꯣ꯫ ꯍꯩꯃꯥ ꯅꯪꯗꯤ ꯊꯕꯛꯀ ꯌꯥꯝꯅ ꯀꯜꯂꯝꯃꯤꯖꯥꯅꯤꯅꯦ ꯑꯗꯣ ꯑꯩ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯂꯥꯛꯏꯅꯦ꯫ ꯀꯔꯤ ꯄꯥꯎꯅꯣ ꯕꯤꯅꯥ? ꯑꯁ ꯁꯦ ꯇꯣꯝꯕꯤꯒꯤ ꯄꯥꯎꯅꯦꯃꯤ ꯇꯣꯝꯕꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯅ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯇꯩ ꯀꯅꯥꯝꯇꯗ ꯅꯠꯇꯦꯃꯤ ꯅꯪꯕꯣ ꯇꯥ ꯈꯝꯕꯗꯅꯦꯃꯤ ꯅꯪꯕꯣ꯫ ꯁꯤꯒꯤ ꯄꯥꯎꯁꯦ ꯅꯪ ꯇꯥꯔꯝꯈꯤꯔꯣꯏꯅ ꯑꯩ ꯇꯝꯕ ꯂꯥꯛꯏꯅꯦꯃꯤ꯫ ꯍꯥ ꯃꯥꯗꯤ ꯇꯥ ꯈꯝꯕꯗ ꯀꯃꯥꯏꯅ? ꯃꯥꯒꯤ ꯇꯥ ꯈꯣꯏꯗꯨꯝꯗꯁꯨ ꯅꯠꯇꯕ? ꯇꯥ ꯈꯝꯕꯗꯅꯦ ꯍꯥꯏꯕꯩ ꯅꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯏꯕꯦꯝꯃ? ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯩ ꯑꯗꯨꯒꯨꯝꯕ ꯁꯦꯔꯥꯟꯅꯕ ꯋꯥꯈꯟꯗꯣ ꯑꯝꯇ ꯈꯟꯗ꯭ꯔꯤ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣ꯫ ꯍꯣꯏ ꯕꯦꯝꯃ ꯁꯤꯅꯦ ꯇꯥ ꯈꯝꯕꯅ ꯅꯪꯒ ꯎꯅꯕ ꯐꯪꯗꯕꯒꯤ ꯋꯥ ꯁꯨꯝ ꯇꯣꯝꯕꯤꯗ ꯍꯥꯏꯕꯖꯥꯠꯅꯦ꯫ ꯑꯗꯨꯗ ꯃꯣꯏꯕꯥꯅꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯑꯦꯗꯅ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ꯫ ꯑꯗꯨꯒꯅꯦ ꯂꯝꯄꯥꯛꯇ ꯃꯣꯏ ꯑꯅꯤꯇ ꯎꯅꯔꯒ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕꯤꯒꯤ ꯃꯅꯦꯝꯄꯣꯛꯇꯣ ꯑꯗꯨꯅ ꯐꯥꯏꯌꯦ꯫ ꯑꯗꯒꯤ ꯂꯩꯀꯥꯏ ꯃꯤ ꯆꯪꯗꯅ ꯑꯗꯨꯝ ꯀꯩꯅꯥ ꯀꯠꯈ꯭ꯔꯦꯗꯅ꯫ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯧꯁꯨ ꯅꯪꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯁꯥꯕ ꯐꯪꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯗꯩ ꯀꯩꯗꯧꯈ꯭ꯔꯕ ꯇꯣꯝꯕꯤꯗꯣ? ꯑꯗꯨꯗꯩ ꯈꯝꯕꯒꯤ ꯃꯇꯨꯡ ꯏꯟꯈꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯂꯧꯁꯤꯜꯂꯣ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯈꯝꯕꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒꯅꯦ ꯑꯩꯅ ꯀꯣꯟꯅ ꯇꯥꯕ ꯄꯥꯎ ꯑꯃꯗꯅꯦ ꯇꯣꯝꯕꯤꯗꯣ ꯈꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗꯗꯤ ꯈꯝꯕꯩ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯩꯌꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯨꯕꯤꯕꯒ ꯆꯩꯕꯤꯕꯒ ꯇꯧꯏꯌꯦ ꯇꯣꯝꯕꯤꯗꯣ꯫ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑ ꯂꯩꯔꯤ ꯍꯥꯏꯌꯦ꯫ ꯑꯩꯁꯨ ꯃꯤꯅ ꯇꯝꯂꯛꯄ ꯄꯥꯎꯅꯦ ꯀꯌꯥꯝ ꯆꯨꯝꯃꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯕꯤꯅꯥ ꯑꯩꯁꯨ ꯏꯇꯣꯝꯇ ꯍꯧꯖꯤꯛꯇ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯌꯥꯝ ꯂꯥꯜꯂꯦ ꯍꯥꯏꯕ꯫ ꯏꯅꯦꯝꯄꯣꯛ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯏꯁꯥ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯑꯔꯪ ꯑꯔꯛꯇ ꯉꯥꯎꯔꯨꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝ ꯃꯁꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯈꯜꯂꯝꯃꯦ꯫ ꯃꯣꯏꯅꯗꯤ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯑꯃꯅ ꯍꯦꯛꯇ ꯂꯥꯏꯅ ꯃꯍꯨꯠ ꯁꯤꯟꯈꯤꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯈꯔ ꯎꯍꯜꯂꯒ ꯃꯤꯠ ꯊꯛꯍꯜꯂꯒ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯅꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅꯦ ꯕꯤꯅꯥ꯫ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯏꯖꯠ ꯉꯥꯡꯅ ꯆꯠꯐꯝ ꯊꯣꯛꯏ꯫ ꯁꯤꯗꯁꯨ ꯅꯠꯇꯦ ꯕꯤꯅꯥ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ? ꯑꯩꯕꯨ ꯄꯣꯛꯄ ꯑꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥꯗꯣ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯋꯥꯔꯛꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯆꯨꯝꯃꯤ ꯈꯟꯅ ꯆꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯅ ꯀꯅꯥꯗ ꯋꯥꯍꯧꯏ? ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯋꯥꯍꯧꯕ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯛꯈꯤꯕꯗꯨꯅ ꯑꯩꯁꯦ ꯏꯃꯥ ꯏꯄꯥ ꯂꯩꯅ ꯂꯩꯅ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯂꯝꯖꯥ ꯁꯔꯥ ꯑꯃꯒꯨꯝ ꯄꯨꯟꯁꯤꯁꯦ ꯍꯤꯡꯗꯨꯅ ꯆꯥꯎꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯩꯒꯤ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯑꯅꯤꯁꯤꯗ ꯐꯪꯍꯜꯂꯔꯣꯏ ꯈꯜꯂꯤ ꯑꯩ꯫ ꯂꯝꯕꯤꯗꯨꯗꯒꯤ ꯈꯣꯡꯁꯦ ꯏꯁꯥꯅ ꯊꯥꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯈꯪꯗꯦ ꯇꯧꯗꯣꯏꯁꯤ꯫ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤꯀꯣ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯆꯥꯒꯤ ꯃꯩꯅ ꯆꯥꯛꯂꯛꯀꯅꯤ꯫ ꯈꯣꯡꯐꯝ ꯍꯟꯗꯣꯛꯍꯧꯔꯤꯁꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯅ ꯃꯇꯝꯗꯨꯗ ꯍꯥꯏꯕꯅꯤ ꯇꯧꯒꯅꯣꯅ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯉꯁꯤ ꯃꯔꯥꯏꯕꯛ ꯊꯤꯔꯦꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯌꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯆꯟꯗ꯭ꯔꯤ ꯃꯥꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯊꯕꯛ ꯆꯠꯍꯩꯗꯕ ꯂꯝꯆꯠ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝꯄꯣꯛꯀꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯦꯡꯗ꯭ꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯏꯕꯣꯍꯜ ꯃꯍꯥꯛ ꯅꯣꯡꯒꯥꯈꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯑꯗꯨ ꯍꯟꯅ ꯆꯠꯈꯤꯗꯦ꯫ ꯅꯍꯥ ꯑꯣꯏꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕꯁꯨ ꯃꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯗꯨꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯈꯤ꯫